ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩ ꯂꯧꯕꯨꯛꯇ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯗꯗꯥ, ꯉꯁꯤꯗꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯄꯤꯈ꯭ꯔꯅꯨ, ꯉꯁꯤꯗꯤ ꯂꯝꯇꯥ ꯊꯥꯡꯖꯅꯤ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯅꯨꯄꯤꯗ, "ꯉꯁꯤꯁꯦ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯣꯏꯔꯕ? ꯑꯩꯗꯤ ꯅꯨꯃꯤꯠ ꯊꯥꯒꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯌꯧꯔꯨꯒꯦ ꯂꯧꯕꯨꯛꯇ, ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯊꯥꯔꯝꯕꯗꯣ ꯁꯥ ꯁꯟꯒꯨꯝꯕ ꯆꯪꯁꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯔꯒ ꯑꯩ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯀꯦ꯫ ꯑꯗꯣ ꯅꯪꯕꯣ ꯂꯨꯄꯥ ꯆꯞꯄꯤ, ꯆꯥꯟꯗꯤ ꯆꯞꯄꯤ ꯄꯩꯁꯥ ꯑꯆꯣꯏꯕꯒ ꯈꯔ ꯂꯩꯕ꯭ꯔꯥ? ꯂꯩꯔꯒꯗꯤ ꯈꯔ ꯄꯤꯔꯛꯑꯣ, ꯍꯣꯔꯦꯟ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯁꯔꯣꯏ ꯈꯥꯡꯉꯝꯃꯁꯨ ꯂꯨꯄꯥ ꯑꯃꯅꯤꯗ ꯊꯥꯗꯔꯝꯒꯦ" ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗꯒꯤ ꯄꯩꯁꯥ ꯑꯆꯣꯏꯕ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯏꯆꯥꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯑꯀꯣꯏ ꯄꯟꯊꯧꯒꯤ ꯏꯪꯈꯣꯜꯗꯒꯤ ꯀ꯭ꯋꯥꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯀ꯭ꯋꯥꯛ ꯑꯁꯤꯕꯨ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯏꯄꯟꯊꯧꯒꯤ ꯏꯪꯈꯣꯜ ꯃꯇꯥꯏꯗ ꯍꯧꯕ ꯆꯥꯎꯔꯕ ꯅꯥꯁꯤꯛ ꯎꯖꯥꯎ ꯃꯇꯣꯜ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯈꯣꯡꯂꯤꯕꯁꯤꯕꯨ? ꯀꯔꯤ ꯊꯣꯛꯇꯨꯔꯤꯕꯅꯣ? ꯑꯐꯠꯇꯕ ꯄꯥꯎꯗꯤ ꯄꯨꯕꯤꯈꯣ, ꯑꯐꯕ ꯄꯥꯎꯗꯤ ꯊꯝꯕꯤꯔꯝꯃꯨ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯑꯩ ꯂꯧꯐꯝ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯝꯕꯦꯟꯗ ꯑꯩꯒꯤ ꯂꯧꯐꯝ ꯇꯝꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯂꯥꯏꯒꯤ ꯁꯔꯣꯏ ꯈꯥꯡꯉꯤꯕ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯈꯔ ꯉꯥꯡꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯂꯥꯞꯇꯛꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯅꯥ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯏꯄꯟꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ "ꯀꯩꯗꯧꯅꯕ ꯌꯥꯎꯔꯦ" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯄꯟꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯩꯒꯤꯅ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯌꯨ ꯉꯥꯎꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯗꯗꯥ, ꯑꯩꯅ ꯃꯈꯣꯏꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯤꯕꯁꯤ, ꯃꯁꯤꯗ ꯄꯩꯁా ꯁꯦꯟꯖꯣꯏ ꯈꯔ ꯇꯥꯔꯤꯕꯁꯤ ꯈꯤꯇꯪ ꯂꯧꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯑꯍꯜꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯔꯣꯏ ꯀꯥꯏꯅ, ꯗꯗꯥ, ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ" ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏ ꯏꯄꯟꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯃꯤ꯫ "ꯍꯦ, ꯀꯔꯤꯅꯣ ꯅꯪꯅ ꯅꯌꯨ ꯈꯔ ꯊꯛꯆꯤꯜꯂꯒ ꯃꯤꯒꯤ ꯂꯥꯏ ꯊꯧꯔꯝ ꯇꯧꯔꯤꯕꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯤꯗꯤ" ꯍꯥꯏꯗꯨꯅ ꯑꯩꯅ ꯐꯨꯗꯨꯅ ꯏꯄꯟꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯏꯅꯥꯎꯅꯨꯄꯥꯗꯨꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯏꯄꯟꯊꯧꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯄꯟ, ꯁꯅꯥꯇꯣꯝꯕꯁꯦ ꯌꯨ ꯆꯥꯛ ꯈꯔ ꯊꯛꯆꯤꯟꯗꯨꯅ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯃꯤꯒꯤ ꯁꯔꯣꯏ ꯈꯥꯡꯕꯝꯗ ꯀꯥꯔꯟ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯈꯨꯜꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯒꯅꯨ" ꯑꯁꯨꯝꯅ ꯑꯩ ꯏꯄꯟꯗ ꯍꯥꯏꯔꯝꯗꯨꯅ ꯌꯨꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ, "ꯀꯩꯗꯧꯔꯒꯦ ꯗꯗꯥ, ꯂꯧꯐꯝ ꯆꯠꯈ꯭ꯔꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯜꯂꯛꯏꯗꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤꯗ ꯇꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯐꯃꯨꯡꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯆꯥꯕꯨ ꯄꯝꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯀꯞꯄꯁꯨ ꯂꯦꯞꯂꯦꯞꯄꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯏꯆꯥꯅꯨꯄꯤꯕꯨ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯞꯄ ꯍꯦꯟꯀꯠꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯝꯃꯤ, ꯀꯔꯤꯅꯣꯅꯦ ꯏꯆꯥꯅꯨꯄꯤꯁꯤ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯀꯞꯄꯤꯕꯁꯤꯕꯨ? ꯉꯁꯥꯏ ꯁꯔꯣꯏ ꯈꯥꯡꯕꯝꯗ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯦ ꯈꯥꯝꯕ ꯆꯪꯂꯨꯕꯗ ꯂꯥꯏ ꯑꯐꯠꯇꯕ ꯏꯟꯅꯔꯛꯂꯕꯖꯥꯔꯥ? ꯑꯩ ꯏꯁꯥꯗ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯑꯃꯨꯛꯇ ꯑꯣꯛꯊꯣꯛꯄꯅ ꯐꯩ꯫ ꯑꯁꯨꯝꯅ ꯑꯩ ꯏꯃꯨꯡꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯄꯨꯊꯣꯔꯛꯇꯨꯅ ꯏꯁꯥ ꯄꯨꯝꯕ ꯑꯣꯛꯊꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯀꯞꯄ ꯐꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯕꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯇꯨꯡꯗ ꯂꯥꯏ ꯏꯟꯅꯔꯛꯄ ꯃꯥꯜꯂꯤ꯫ ꯉꯁꯥꯏ ꯑꯩꯅ ꯁꯔꯣꯏ ꯈꯥꯡꯕꯝꯗ ꯆꯪꯂꯨꯕꯗꯣ ꯃꯗꯨꯗ ꯏꯟꯅꯔꯛꯄ ꯃꯥꯜꯂꯤ꯫ ꯌꯦꯡꯉꯨ, ꯏꯆꯥꯅꯨꯄꯤꯁꯨ ꯍꯧꯖꯤꯛꯇꯤ ꯀꯞꯄ ꯐꯈ꯭ꯔꯦ꯫ ꯑꯩꯅ ꯃꯩ ꯑꯣꯛꯊꯣꯛꯄꯗꯒꯤ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯩ, ꯑꯉꯥꯡ ꯑꯄꯤꯛꯄꯗꯤ ꯃꯃꯤꯠꯇ ꯂꯥꯏ ꯎꯏ ꯍꯥꯏꯗꯨꯅ꯫ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯔꯣꯏ" ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄꯗ ꯑꯩꯁꯨ ꯏꯔꯨ ꯃꯥꯏꯊꯖꯕ ꯇꯧꯗꯨꯅ
lamta thangja numitki tinmu laimu inkhol nungdagi tanthoknaba hamuk yaingang tawduna aige inkhongi akoibada saithoami aduga ai thonganda gate lonsaluge haiduna aige yumgi gate lonsanba thoraki adubu akoi pangi thongan gate mapa dai waida musuk muba migi miyoi mitawgumba ma leptuna leiba aina urami aisu madu ubada isada tu chongkhiba khangaude madudagi aisu kiman khiduna thongangi gate lonsalamduna yumda thuna changaki aduga aigi nupida aina sumna hairami ngasidi punsida amupok thengnadriba angakpa akiba mataw mayam ama thengnare yaragadi ngasigi oinadi akhoi yumdagi mapan thoogumsi haiduna asumna aigi nupi anga akhoi chai sing toktuna phamungda changduna tumtharami adubo aina tumthaba hek khorokpada aigi mangda akhoi panthaugi khon manungda phingok setpa mi mayam ama leptuna leirami aduga ipangi masanupa aigi inaw nupa sana tombabu phingok setpa makhoi mayamna puduna satki matam adu daisu kaptuna inaw nupabu thambiramu haiduna tanarami hak leiragadi aigi nupina aibu hodok piraki aisu mikap khangtok thoraki aduga aina aigi nupida sumna hairami handaki lamta thangja ahambase saroi ngaroi tinmu laimu khara kanbagum tawi yeng akhoi pangi khol manungsida kwak amasu nuktigi laktuna khongi karibu thoktoribano khangdre haiduna maduda aigi nupina amuk aingonda sumna hairaki khangde dada handakse aisu manghaga yamna nungaite haiduna asumna aigi nupiga aiga wari sanaringai akhoi yumgi inkhola koibada hodong khara kanna chingnaraki ngahak leiraga amuk manam yamna namthiba nga gumba lawbagi manam ama amuk namakhi maduda aina aigi nupida sumna hairami abe khoiju lekham khara humtu usura haiduna adubo aigi nupina amuk dada imungdadi khoiju lekham se toina hummuran laining thokada manin toina phanganbase fatte haibani tumtharase hairaki asumna kina ahingdoma ai khara tumboi tumdaboi tawduna nonganba ngairam nong hek nganbaga ai panthaugi yumda sangami aduga aige naunupa sana tombabu unarami aduga aige naunupada aina gyan tanaba wahi khara hairami sana tomba nang yu chak thaktuna matam manganbase tawranuba lawphamda komduna nayambaga thabak suba haurase yeng ipan thausu ahan oisale yumsida nabani khak leibasida nangna matam pumbada ngauduna leibase nayamba nungaiti nang yu thakpato nupi ama thinaba tawrasi haiduna aina hairami maduda aigi inaw nupa sana tombadi aina hairiba wapamsing adu kaya ita taramkhidi aduga ingonda sumna hairaki dada ai bhap loina tai aichu sahiga se yamsala abani adu dada ai ngasina aroiba oirage dada nang lupa kun khakta piyuba aduga hayengdagidi ichelupa labukta thabak suminarase hairaki aisu mataw aduda inaw nupa kaubanina nuksiduna lupa kulladu piduna sanatomba yumda thuna hanjalu uko hayengdagi lawpham kummasi ichelinaw hairamduna ai yumda laki asumna numit adugi numidang ahing nongyay aduda akoi pangi yumlomdagi mi amana nahebagi makholama aigi nupiga aiga na tarami maduda aina aigi nupida sumna hairami akoi pandubo nara bazara nahebagi makhonsibu ahingsida tarisi makhoigi yum manungdagini ai amukta hangusura hairami maduda aigi nupina dada hayeng nongalaga oina hanguro hairaki asumna ai nonghek nganbaga ipanthaugi yumda changami adubo akoi ipanthaudi sumangda sumchitchituna leirami aidi madu ubada ingangngakna ipan ngarang ahing na heridu kanano hangami maduda ipanna kana oiruni amasini hairaki maduda aina amo kaino haise akoi sana tombaro ngarang ahing na heribadubo mabu masa kaidawrage hangami ipan thongna amo khangde nubidang chu chak sadi nang khara changaga yenglusu hairaki aichu sana tombagi manakta changami adubo aige inaw nupa sana tombagi phamung kangdon manakta musuk muba manilama mamiyoi tawduna paithoraki maduda aichu kehak isata tu chongami aichu karisu oiramoida ayuk sida haiduna magi kagi thongnaw adu hangtokpiduna sanatomba haugalwa thengi nangbu kaidawrage hangami maduda sanatombana yamna wana asumna khumaki dada
ꯑꯩ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯩ ꯈꯤꯇꯪ ꯊꯦꯡꯅ ꯍꯧꯒꯠꯂꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨ ꯍꯥꯏꯒꯠꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯩꯗꯧꯔꯦ ꯅꯪꯕꯨ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯤꯁꯦ? ꯅꯪ ꯑꯍꯦꯟꯕ ꯀꯔꯤ ꯆꯥꯁꯤꯟ ꯊꯛꯆꯜꯂꯨꯔꯦ? ꯐꯔꯦ, ꯅꯁꯥꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯌꯨ ꯆꯥꯛꯀꯗꯤ ꯊꯛꯂꯨꯔꯅꯨ ꯍꯥꯏꯔꯝꯗꯨꯅ ꯑꯩ ꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯅꯥꯇꯣꯝꯕ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯀꯟꯅ ꯅꯥꯕ ꯍꯧꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯃꯅꯨꯡꯗꯁꯨ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯀ꯭ꯋꯥꯛ ꯑꯃꯅ ꯁꯨꯝ ꯇꯠꯇꯅ ꯈꯣꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯪꯉꯛꯈꯤ, ꯆꯥꯎꯔꯦꯟ, ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯌꯥ ꯑꯗꯥꯏꯗ ꯀ꯭ꯋꯥꯛ ꯑꯃ ꯇꯣꯏꯅ ꯈꯣꯡꯏ, ꯅꯣꯏ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯣ ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯑꯩꯁꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯁꯥ ꯈꯔ ꯁꯣꯟꯖꯜꯂꯦ ꯍꯟꯗꯛ ꯃꯔꯛ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯈꯨꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯅꯥꯇꯣꯝꯕꯅ ꯅꯥꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯣꯛ ꯕ꯭ꯔꯦꯛ, ꯌꯦꯅꯈꯥ ꯌꯦꯅꯈꯣꯟ, ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯌꯨꯝꯒꯤ ꯖꯤꯡꯒ ꯃꯊꯛꯇ ꯃꯤꯒꯨꯝꯕ ꯆꯠꯄꯒꯤ ꯃꯈꯣꯜ ꯀꯌꯥꯃꯔꯨꯝ ꯑꯃ ꯇꯥꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯏꯗꯨꯛ ꯀꯠꯂꯤꯉꯩꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯅꯥꯇꯣꯝꯕ ꯃꯥꯟꯕ ꯑꯃ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯉꯝꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯅꯣꯡꯃ ꯑꯩ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡꯗ ꯆꯪꯕꯗꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏ ꯇꯧꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯩꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯝꯃꯤ, ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯅꯥꯇꯣꯝꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯀꯟꯖꯜꯂꯛꯏ, ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗꯅ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯅ ꯑꯩ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯃꯥꯏꯕ ꯑꯃ ꯑꯩꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯅꯥꯇꯣꯝꯕꯕꯨ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯕꯨ ꯍꯥꯟꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯤꯗꯤ ꯃꯃꯤ ꯁꯥꯃꯤꯗ, ꯃꯥꯒꯤ ꯊꯋꯥꯏꯃꯤꯗꯤ ꯃꯥꯒꯤ ꯃꯁꯥꯗꯕꯨ ꯂꯩꯇ꯭ꯔꯦ, ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯦ, ꯏꯪꯈꯣꯜ ꯅꯨꯡ ꯑꯁꯤꯁꯨ ꯑꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯑꯣꯖꯥ ꯃꯥꯏꯕ, ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯦ ꯐꯔꯛꯈꯤꯗ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯈꯪꯗꯦ ꯌꯦꯡꯁꯤ ꯏꯕꯨꯡꯉꯣ, ꯑꯐꯠꯇꯕ ꯂꯥꯏꯌꯥꯝꯁꯤꯡ ꯈꯔ ꯑꯣꯛꯅꯈ꯭ꯔꯦ, ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯁꯦ ꯀꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ, ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕ ꯑꯗꯨ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯁꯅꯥꯇꯣꯝꯕ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯂꯝꯇꯥ ꯊꯥꯡꯖ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗꯅꯕ ꯑꯩꯒꯤ ꯏꯪꯈꯣꯜ ꯑꯃꯗꯤ ꯏꯄꯟꯊꯧꯒꯤ ꯏꯪꯈꯣꯜꯗ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯁꯅꯥꯇꯣꯝꯕ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯐꯠꯇꯕ ꯂꯥꯏꯌꯥꯝ ꯑꯣꯛꯅꯕꯗꯒꯤ ꯀꯟꯕ ꯉꯝꯗꯕꯅꯤ, ꯑꯗꯨꯒ ꯃꯥꯅ ꯀꯟꯅ ꯅꯥꯔꯤꯉꯩ ꯅꯪꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯆꯠꯇꯨꯅ ꯊꯦꯡꯅꯩ ꯍꯥꯏꯔꯤꯕꯗꯨ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫